Alhamdulillahi Rabbil Alamin, wassalatu wassalam ala Nabi Karim. Amma ba'd, ngasi aikoy studio da lengsun biribasi ay samag Abdurrazzaq Thawal Marjingdagi aduga ngasi aygi nakanda phambiriba mangda lengsun biribasi na Mufti Azimuddin Mayang Imphaldagi ngasi aikoyna khana jagadoriba topic asi masi yamna hujikta awaba chaitheng ama mama mapa oibasingda machin mana oibasingda piduna leiriba luhongbada awunpot haiba awunpot piriba awunpot lauriba masigi topic asigi matangda khana naina jagadabani topic asigi matangda aikoy tongan ba wangang loi kaya dagi aikoy thamjakhre ado ngasi asi Mufti Azimuddin gi wafam thambigadaba numit ado thokpani Mufti Azimuddin yamna isam thoriba naha oiriba amadi Islam gi chatna role amadi Islam da samaj asina kari chatna role chatba yai amadi samaj asigi chapkat khongthang da amadi tungdu leitana hingba punshi ama imung manungda nungaiba yai phaba punshi khulena ma karamaina lengani haiba da yamna kupna nainariba hojik makki yamna scholar oiraba adugumba Mufti Sahab amani hojik aikoi matam laujadabida ai Mufti Sahab ta lakjage maroiba wafam asi aikoi mayam taminasi Mufti Sahab hojik samaj asida chatnabi ama oina haina lausira natragana Islam gi sariyat ki matung innani haina lausira karamba maikai dagi oiri bano madudi Mufti Sahab na takpirak lagani kogi luhong bada kogi Hindi da haraga dahis English da haraga na dowry adoga maiteo da haraga na imalonda awunpot haidana ama masi awunpot hojikta chatnabi ama oina piriba mama mapa oibanasu aigi awkat aigi status aduga aina ngonda leiriba thona ase lanthum ase masi kayam no haina yengdabida naknabada natragana maman nabi ama hongbada natragana kanagumba ma hongbada maduda tawkhibadugi matau tambo oina he pinabagum somda nakalamaronda na nupa mayumgi oiba nupa gi side gisu aigi di adu pirakadabani adu tawrakadabani haibagi demand oina gi chatnabi masi ikoi Islam gi matunginna Islam gi sariyata kari karamaina lay guge masi Mufti Sahab na amuk tahay Alhamdulillah wa kafa wa salamun ala ibadihi alladhina istafa amma ba'd yam fazabo hamni amadi yamna maruwerba matamsida masigi awaba chaithengasi koi mayam punamona dum thengnabiriba awaba haitare masida sembadi musalman wariba ikoina Islam ki culture Quran amadi hadith ki chatna kanglon niti niyam asibu thawoidaba natraga ikoi booking apa maduna yen halaga maduna yen phabo ina traga masina hena kanara goi khamba da thopani masigi matang da ikona khanda ga se zagi wang yam fazai madugi matumin na ikona khanda ga ba ya se Allah rabbul izzat na habiriya ar-rijaluna qawwamun 'ala an-nisa adi nupa wa bisingsi Allah rabbul izzat na nupi singdagi na thawang thawna alaina bangal tanna sembi hai masigi ayat asigi nungyo bohan thokse aikoigi insan myo begi surol charol chadang da sandok ba habita masin pi amaga nupa amagi maramdagi koi taimung pansing mapu sing hek taimung hawpadagi simbi rabi masigi sida mi ani layaba natraga group ama layagadi kayumba group tu gina traga mi ani tu manung amana amagi dai talau ba si tangai pai fadabo oi dai ta sing tu gi manung dagi
ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯅꯤꯀꯥꯗ ꯂꯥꯛꯂꯕ ꯅꯨꯄꯤ ꯑꯁꯦ ꯃꯁꯤꯒꯤ ꯃꯄꯨꯡ ꯐꯥꯕ ꯗꯥꯏꯇ ꯑꯁꯤ ꯅꯨꯄꯥꯁꯤꯡꯅ ꯂꯧꯕꯅꯤ ꯃꯁꯤꯅꯤ ꯏꯁꯂꯥꯝꯅ ꯇꯝꯕꯤꯕ ꯄꯔꯥꯁꯤ ꯑꯗꯣ ꯏꯁꯂꯥꯃꯤ ꯁꯔꯤꯌꯠꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯅꯤꯀꯥꯗ ꯂꯧꯔꯕꯗꯤ ꯑꯍꯥꯟꯕꯗ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯩꯅ ꯃꯍꯥꯔꯥꯅꯥ ꯍꯥꯏꯅ ꯂꯩꯔꯤ ꯁꯔꯤꯌꯠꯇ ꯃꯍꯥꯔ ꯑꯁꯤ ꯃꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯟꯊꯕ ꯆꯥꯡꯁꯤ ꯁꯔꯤꯌꯠꯅ ꯄꯤꯔꯤꯕꯁꯤ ꯗꯤꯔꯍꯝ 10ꯒꯤ ꯆꯥꯡ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯍꯥꯔꯒꯤ ꯃꯇꯥꯡꯁꯤꯁꯨ ꯌꯥꯝꯅ ꯑꯋꯥꯕ ꯑꯃꯅꯤ ꯃꯁꯤꯁꯨ ꯑꯩꯈꯣꯏ ꯀꯣꯟꯅ ꯃꯊꯪꯒꯤ ꯇꯣꯄꯤꯛ ꯑꯃꯗ ꯑꯗꯨꯝ ꯅꯩꯅꯁꯤ ꯉꯁꯤꯗ ꯑꯩꯈꯣꯏ ꯑꯎꯟꯄꯣꯠꯀꯤ ꯃꯇꯥꯡꯁꯤꯅꯤ ꯁꯝꯖꯤꯜꯂꯛꯑꯕꯗ ꯁꯔꯤꯌꯠꯅ ꯍꯥꯏꯔꯤꯕꯁꯤ ꯅꯨꯄꯥꯅ ꯅꯨꯄꯤꯁꯤꯗ ꯃꯍꯥꯔꯥꯅꯥ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯥꯅꯣ ꯅꯐꯀꯥ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤꯒꯤ ꯄꯨꯟꯁꯤꯔꯣꯜꯗ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯗ ꯁꯦꯠꯅ ꯏꯅꯕ ꯑꯆꯪꯕ ꯄꯤꯖ ꯄꯤꯊꯛꯅꯕꯁꯤ ꯄꯤꯒꯗꯕꯅꯤ ꯌꯨꯝ ꯄꯤꯒꯗꯕꯅꯤ ꯃꯍꯥꯛ ꯅꯥꯔꯛꯄ ꯃꯇꯝꯗ ꯂꯥꯌꯦꯡꯕꯒꯤ ꯑꯁꯤꯒꯨꯝꯂꯕ ꯗꯥꯏꯇ ꯀꯌꯥꯁꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯡ ꯂꯧꯒꯗꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯃꯤ ꯁꯔꯤꯌꯠꯅ ꯅꯨꯄꯤꯁꯤꯡꯅ ꯂꯟ ꯊꯨꯝ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯈꯣꯠꯄ ꯃꯁꯤ ꯏꯁꯂꯥꯝꯅ ꯀꯩꯗꯧꯅꯨꯡꯗ ꯑꯌꯥꯕ ꯄꯤꯗꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯌꯥꯝꯅ ꯀꯟꯅ ꯍꯗꯤꯁ ꯑꯃ ꯑꯎꯟꯄꯣꯠꯁꯤꯕꯨ ꯌꯥꯏ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯎꯟꯄꯣꯠ ꯑꯃ ꯀꯟꯅ ꯃꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯍꯗꯤꯁ ꯑꯃ ꯀꯟꯅ ꯈꯪꯅꯔꯤ ꯍꯥꯏꯅꯔꯤ ꯆꯠꯅꯔꯤ ꯃꯗꯨꯗꯤ ꯍꯖꯔꯠ ꯑꯂꯤ ꯔꯗꯤꯌꯜꯂꯥꯍꯨ ꯑꯟꯍꯨꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯐꯥꯇꯤꯃꯥ ꯔꯗꯤꯌꯜꯂꯥꯍꯨ ꯑꯟꯍꯥꯁꯤ ꯄꯤꯕ ꯃꯇꯝꯗ ꯈꯨꯗꯣꯜ ꯄꯣꯠ ꯈꯔ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯄꯤꯈꯤ ꯃꯁꯤꯕꯨ ꯃꯌꯥꯝꯅ ꯑꯎꯟꯄꯣꯠꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯋꯥꯆꯠꯂꯒ ꯉꯁꯤ ꯑꯎꯟꯄꯣꯠꯁꯤꯁꯨ ꯁꯨꯟꯅꯠꯅꯤ ꯅꯠꯇ꯭ꯔꯒ ꯁꯔꯤꯞꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯁꯛ ꯑꯃ ꯑꯗꯨꯝ ꯃꯌꯥꯝꯗ ꯂꯩꯅꯩ ꯃꯁꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯗ ꯍꯪꯂꯛꯄꯗꯁꯨ ꯑꯗꯨꯃꯛ ꯍꯥꯏꯅꯔꯛꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕꯁꯤ ꯑꯍꯥꯟꯕꯗ ꯍꯖꯔꯠ ꯑꯂꯤ ꯔꯗꯤꯌꯜꯂꯥꯍꯨ ꯑꯟꯍꯨꯁꯦ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯌꯣꯛꯄꯅꯦꯕ ꯑꯜꯂꯥꯍꯒꯤ ꯅꯕꯤꯒꯤ ꯀꯐꯥꯂꯠꯇ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯔꯣꯜꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯒ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯌꯣꯛꯄꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯃꯥ ꯐꯥꯇꯤꯃꯥ ꯏꯆꯦꯝ ꯐꯥꯇꯤꯃꯥꯁꯤꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯅꯨꯡꯁꯤꯕ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯃꯁꯥꯃꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯗꯨ ꯃꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯁꯤꯟꯅ ꯃꯇꯝꯁꯤꯗ ꯑꯎꯟ ꯄꯤꯈꯤꯕꯁꯦ ꯑꯎꯟꯄꯣꯠ ꯅꯠꯇꯦ ꯃꯔꯝꯗꯤ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯅ ꯑꯎꯟꯄꯣꯠ ꯑꯣꯏꯔꯝꯂꯕꯗꯤ ꯑꯣꯖꯥ ꯑꯇꯣꯞꯄ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯑꯇꯣꯞꯄ ꯃꯆꯥꯁꯤꯡꯁꯨ ꯄꯥꯜꯂꯤ ꯂꯨꯍꯣꯡꯉꯤ ꯃꯈꯣꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯄꯤꯈꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯈꯨꯗꯝ ꯄꯥꯟꯗꯝꯗꯤ ꯂꯩꯒꯅꯤꯗꯅ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗꯤ ꯑꯩꯅ ꯃꯌꯥꯝꯅ ꯈꯟꯊꯕ ꯌꯥꯕ ꯋꯥꯐꯝꯗꯨꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯍꯖꯔꯠ ꯑꯂꯤꯗ ꯄꯤꯈꯤꯕꯁꯤꯁꯨ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯃꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯈꯤꯕ ꯅꯠꯇꯦꯕ ꯍꯖꯔꯠ ꯑꯂꯤꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯍꯖꯔꯠ ꯑꯂꯤ ꯑꯩꯒꯤ ꯅꯥꯛꯇꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯣ ꯂꯥꯟꯒꯤ ꯆꯠꯅꯕ ꯑꯩꯈꯣꯏꯒꯤ ꯖꯤꯔꯥ ꯍꯥꯏꯅ ꯀꯧꯏ ꯂꯥꯟꯗ ꯁꯦꯠꯅꯕ ꯖꯣꯠꯀꯤ ꯐꯤꯖꯣꯜꯁꯦ ꯃꯁꯤ ꯂꯩ ꯍꯥꯏꯕꯗ ꯍꯖꯔꯠ ꯎꯁꯃꯥꯟ ꯔꯗꯤꯌꯜꯂꯥꯍꯨ ꯑꯟꯍꯨꯗ ꯃꯍꯥꯛꯀꯤ ꯂꯩꯖꯕꯁꯤ ꯌꯣꯟꯊꯣꯛꯂꯒ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯍꯤꯡꯖꯅꯕ ꯏꯃꯥ ꯏꯁꯥꯒꯤꯗꯃꯛꯇ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯖꯕꯅꯦꯕ ꯑꯗꯨꯕꯨꯅꯦꯕ ꯑꯎꯟꯄꯣꯠ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯇꯥꯏꯕꯪꯁꯤꯅ ꯑꯎꯟꯄꯣꯠ ꯍꯥꯏꯅ ꯁꯟꯗꯣꯛꯂꯤꯕꯁꯤ ꯃꯗꯨꯅ ꯁꯝꯅ ꯁꯔꯤꯌꯠꯀꯤ ꯃꯤꯠꯌꯦꯡꯗ ꯑꯎꯟꯄꯣꯠ ꯍꯥꯏꯕꯁꯤ ꯌꯨꯝꯐꯝ ꯑꯃ ꯐꯥꯎꯕ ꯂꯩꯇꯕ ꯃꯁꯤꯒꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯔꯤꯌꯠꯀꯤ ꯃꯤꯠꯌꯦꯡꯗꯗꯤ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯔꯝꯗꯒꯤ ꯑꯀꯥꯏꯕ ꯀꯌꯥ ꯁꯃꯥꯖꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯕꯤꯈꯤꯕꯒꯨm ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯌꯨꯝꯀꯌꯥ ꯃꯌꯥꯝꯁꯨ ꯇꯧꯅꯔꯤ ꯍꯥꯏꯅ ꯑꯩꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯕ ꯅꯥꯄꯜ ꯑꯃꯒ ꯒꯝꯕꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅꯗꯤ ꯑꯁꯣꯝꯗ ꯀꯔꯤꯅ ꯍꯥꯏꯗꯣꯛꯄꯤꯔꯦ ꯑꯜꯂꯥꯍꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗꯕꯁꯤ ꯂꯥꯏꯔꯕꯁꯨ ꯑꯣꯏꯔꯒ ꯑꯃꯨꯛꯀꯁꯨ ꯅꯥꯄꯜ ꯇꯧꯖꯕꯁꯤ ꯂꯥꯏꯔꯕꯁꯨ ꯑꯣꯏꯔꯤꯕ ꯃꯗꯨꯗ ꯅꯥꯄꯜ ꯇꯧꯖꯔꯤꯕ ꯑꯗꯨꯒ ꯄꯣꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯑꯩꯁꯨ ꯃꯥꯒ ꯃꯥꯟꯅꯗꯕ ꯌꯥꯗꯦ ꯑꯩꯁꯨ ꯃꯤꯅꯤ ꯀꯥꯏꯅ ꯈꯟꯕ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯗ ꯌꯥꯗꯕ ꯄꯣꯠꯁꯛꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯎꯟꯄꯣꯠꯀꯤ ꯗꯃꯥ ꯑꯃ ꯃꯁꯥꯒꯤ ꯁ꯭ꯇꯦꯇꯁꯇꯒꯤ ꯌꯥꯝꯅ ꯍꯦꯟꯒꯠꯅ ꯋꯥꯅ ꯂꯝ ꯌꯣꯟꯕ ꯐꯥꯎꯕ ꯌꯥꯎꯅꯔꯤ ꯑꯣꯖꯥ ꯌꯥꯎꯗ꯭ꯔꯅꯦ ꯃꯁꯤ ꯂꯝ ꯌꯣꯟꯕ ꯌꯥꯎꯅꯔꯤ ꯑꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯒꯤ ꯑꯁꯣꯏꯕꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯔꯜꯒꯤ ꯆꯠꯅꯕꯤꯁꯨ ꯀꯥꯏꯔꯛꯄꯗꯒꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯅ ꯁꯨ ꯈꯔ ꯍꯦꯟꯕ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯎꯟꯄꯣꯠꯁꯤꯡꯁꯤꯒꯤ ꯂꯤꯁ ꯈꯔ ꯁꯦꯝꯃꯒ ꯅꯨꯄꯤ ꯃꯌꯥꯝꯁꯤꯗ ꯄꯤꯅꯔꯤꯅꯦ ꯑꯩꯁꯦ ꯏꯁꯥ ꯃꯤꯅꯃꯛ ꯑꯗꯨꯝ ꯈꯪꯉꯕ ꯎꯔꯕ ꯄꯣꯠꯁꯛꯅꯤ ꯁꯤꯒꯤꯁꯤꯡꯁꯤ ꯄꯨꯔꯛꯀꯗꯕꯅꯤ ꯁꯤꯁꯤꯡꯁꯤ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨ ꯁꯤꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯟꯊꯈ꯭ꯔꯕ ꯑꯃ ꯋꯥꯈꯜ ꯑꯃꯅꯤ ꯃꯔꯝꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯄꯥꯎꯖꯦꯜꯁꯤ ꯀꯩꯅꯣ ꯁꯃꯥꯖꯁꯤꯗ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤꯅ ꯑꯎꯟꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯂꯒ ꯃꯥꯒꯤ ꯄꯨꯟꯁꯤꯁꯤ ꯇꯪꯗꯨ ꯇꯥꯅ ꯂꯦꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯗ ꯄꯤꯔꯤꯑꯕ ꯃꯁꯤ ꯏꯁꯂꯥꯝꯅꯗꯤ ꯇꯝꯕꯤꯕ ꯅꯠꯇꯦ ꯃꯁꯤꯅ ꯅꯨꯄꯤꯁꯤꯡꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯅ ꯅꯨꯄꯤꯒ ꯊꯥꯛ ꯃꯥꯟꯅꯍꯟꯗꯦ ꯅꯨꯄꯤꯕꯨ ꯅꯝꯁꯤꯜꯂꯒ ꯊꯝꯒꯦꯗꯤ ꯍꯥꯏꯕꯤꯕ ꯑꯗꯨ ꯅꯨꯄꯤꯁꯤꯡꯁꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯃꯥꯅ ꯋꯥꯅ ꯍꯣꯠꯅꯔꯒ ꯅꯠꯇ꯭ꯔꯒ ꯂꯩꯖꯔꯤꯕꯗꯨꯗꯒꯤ ꯌꯥꯝꯅ ꯊꯣꯏꯅ ꯄꯨꯔꯛꯂꯒ ꯑꯗꯨ ꯃꯇꯝꯗꯨ ꯈꯛꯇꯗ ꯃꯍꯥꯛꯁꯤ ꯏꯖꯠ ꯂꯩꯅ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯤꯅ ꯅꯨꯡꯁꯤꯔꯒ ꯑꯗꯒꯤ ꯃꯍꯥꯛꯀꯤ ꯃꯅꯦꯝ ꯃꯀꯨꯁꯤꯅ ꯅꯨꯡꯁꯤꯔꯒ ꯂꯩꯕ ꯌꯥꯕ ꯑꯣꯏꯅ ꯈꯟꯅꯈ꯭ꯔꯦꯕ ꯃꯌꯥꯝꯁꯤꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤꯗ ꯑꯣꯠꯄ ꯖꯨꯂꯨꯝ ꯇꯧꯕ ꯍꯥꯏꯅ ꯂꯧꯕꯅꯦꯕ
ꯅꯤ ꯅꯨꯄꯤꯗꯨꯅ ꯀꯔꯤꯁꯨ ꯄꯨꯔꯛꯇꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒꯤꯗꯃꯛꯇ ꯁꯦꯕꯥ ꯇꯧꯔꯨꯅꯤꯅ ꯂꯥꯛꯂꯤꯕꯁꯤ ꯃꯁꯤꯗ ꯑꯣꯛꯁꯟꯒꯗꯕꯅꯤ ꯌꯥꯁꯟꯒꯗꯕꯅꯤ ꯃꯗꯨꯗ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤꯁꯨ ꯑꯎꯟꯄꯣꯠ ꯄꯨꯔꯛꯇꯕꯒꯤ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯄꯨꯔꯛꯇꯕꯒꯤ ꯐ꯭ꯔꯤꯖ ꯄꯨꯔꯛꯇꯕꯒꯤ ꯑꯣꯠꯄꯤ ꯅꯩꯕꯤꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯨꯄꯤꯕꯨ ꯊꯥꯛ ꯋꯥꯡꯅꯪꯁꯤ ꯅꯨꯄꯤꯒ ꯅꯨꯄꯥꯒ ꯃꯥꯟꯅꯅꯁꯦ ꯍꯥꯏꯔꯤꯕ ꯂꯥꯎꯔꯤꯕ ꯈꯣꯜꯂꯥꯎ ꯃꯌꯥꯝꯁꯤ ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯃꯁꯤ ꯃꯇꯝꯁꯤꯗ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃꯗ ꯑꯣꯏ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯥ ꯑꯣꯏꯕ ꯂꯥꯟꯅ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯤꯔꯤꯕꯁꯤ ꯁꯨꯒꯗꯕꯅꯤ ꯅꯣꯝꯒꯗꯕꯅꯤ ꯑꯗꯣ ꯑꯁꯣꯝꯗ ꯍꯗꯤꯁꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤ ꯊꯥꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯤ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯦ ꯊꯥꯖ ꯃꯥꯒꯤ ꯑꯁꯥꯁꯨ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯗꯨꯒ ꯅꯨꯄꯤꯁꯤ ꯃꯍꯥꯛꯅ ꯑꯣꯠ ꯅꯩꯕꯗꯒꯤ ꯃꯁꯥꯁꯤ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯤ ꯃꯥꯁꯤꯅ ꯑꯩꯅ ꯅꯨꯄꯤ ꯊꯤꯔꯗꯤ ꯅꯨꯄꯤꯁꯤ ꯑꯩꯅ ꯁꯣꯏꯗꯅ ꯐꯨꯒꯗꯧꯔꯤ ꯆꯩꯒꯗꯧꯔꯤ ꯅꯩꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯂꯩꯔꯕꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯅꯤꯀꯥꯁꯤ ꯍꯔꯥꯝꯅꯤ ꯍꯥꯏꯕꯤꯔꯤꯕꯅꯦꯕ ꯁꯔꯤꯌꯠꯇ ꯌꯥꯝ ꯂꯨꯕ ꯋꯥꯐꯝ ꯌꯥꯝꯅ ꯂꯨꯔꯤꯕ ꯋꯥꯐꯝꯅꯤ ꯃꯗꯨꯕꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯔꯥꯏꯅ ꯂꯧꯕꯗꯒꯤ ꯉꯁꯤꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯒ꯭ꯔꯦꯟꯁꯤꯡꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯇꯣꯞꯄ ꯖꯥꯠꯀꯤ ꯑꯇꯣꯞꯄ ꯙꯔꯃꯒꯤ ꯃꯤꯁꯤꯡꯅ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯑꯎꯟꯄꯣꯠ ꯑꯃ ꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯒꯤ ꯀꯜꯆꯔ ꯑꯣꯏꯔ ꯃꯥꯅꯦ ꯑꯎꯟꯄꯣꯠ ꯎꯕꯁꯦ ꯄꯨꯕ ꯈꯣꯠꯄ ꯅꯨꯄꯤꯅ ꯃꯌꯥꯝ ꯑꯃ ꯄꯨꯕꯁꯤ ꯀꯜꯆꯔ ꯑꯣꯏꯔ ꯃꯥꯅꯦꯅ ꯐꯥꯎꯕ ꯈꯟꯖꯜꯂꯛꯂꯦꯕ ꯍꯥꯏꯕꯗꯤ ꯏꯁꯂꯥꯝꯒꯤ ꯃꯅꯨꯡꯗꯗꯤ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨ ꯃꯨꯐꯇꯤ ꯁꯥꯍꯕꯅ ꯍꯥꯏꯕꯤꯈꯤꯕꯗ ꯌꯥꯎꯗ꯭ꯔꯦ ꯍꯣꯏ ꯌꯥꯎꯗ꯭ꯔꯒꯁꯨ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯏꯁꯂꯥꯝ ꯆꯠꯂꯤꯕꯅꯤ ꯏꯁꯂꯥꯝꯒꯤ ꯃꯅꯨꯡꯗ ꯍꯤꯡꯂꯤꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯇꯧꯔꯛꯂꯕꯅꯤꯅ ꯃꯁꯤ ꯏꯁꯂꯥꯝꯒꯤ ꯀꯜꯆꯔꯒꯤꯁꯨ ꯆꯠꯅꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯄꯣꯠ